Yokohama Days. Nongalakpada purnadi hana hogattuna leirame. Roomdo ihang-hanglame. Thoibi hogattuna ngaihak phame. Pung kaya tare haina thetliba wall clock aduda yengbada 8:30 taaduna leibadu oi. Washroom changduna hotel aduna provide toba toothpaste, toothbrush ama packet kairaga machin maya sengtoi. Loiduna thoglakpaga purnana magi luggage ado Akiragi room dagi pusalaktuna leirame. Hi, good morning. Kaino, ai pochai sid loin pura aba. Hoi, nang dress change tawninglamgadra na khanbagini. Oh, thank you. Ado madi kay dawe. Boyfriend do lehori ba? Lehoi. Ngarang adumay na di tahodre. I think they are together now. Ha, hanjin na ba? Purna hoi haibagi mawungda makok nomlae. Taptay khatnaraga hanjin na basu yabra haise. Nung siradi luin yay. As. Breakfast to punna to minarase na hiramabani. Wari su sana ba ngasigi plan na kay haibado khanana basu. Hoi. Adudi ay irum talu zarukige. Thoibi prap loishili dress anoba ma change tawraga hanagidu laundry basket ta hapchili. Room service lakpada pinaba pulap thamame purnagisu yauna. Breakfast tea Akira hoina leiriba room duda oina pulap kaure. Japanese tea table animba aduda ikoi-koina fami. Cushion amamam tharaduna khongrai challaga. Breakfast chanaba makhal purakle. Japanese ki athaba pancake makhal dusu yauri. Loinana Akira gi boyfriend ado intro tawi. Maming Haruto Sato kawi hai. Akira na Sato-san haina address tawbaduda makhoisu chap manana kawi. Adomna sakhangmai khangnaduna handshake tawnei mathang. Akira khuru kulladuna thoibiga purnagada hanjin apologize tawi ngarang thokhankhriba inconvenience mayamdugi damak. Adudagi ngasi chatnaba maphamsing hainai. Haruto ga Akira ga anidu yamna affectionate oinaraduna leibadu uraga purnana hai. Heartful breakup dagi hanjinnarakpada ngairibanina mabanigi alone time khara piningi pamlamgani. Aduna ngasidi koibasi makhoi khakta yengduna chatlage couple anidu nungaina leihoro haiduna. Akira madu tabada yamnadi haraurabani. Adubu amuksu guilty feel tawri. Thoibi hoi purna hoisi mana koiba pudoini haina laklaga mana tawrishi chumlibra haibagi wakhalda thawai inung nungaitana yengbadu uraga Thoibina Akira gi makhutta nanbirai kaishu kaide kaishu khande haibagi mawongda. Adumna breakfast adu chaba loisili. Ngaihak leiraga koiba thoklakle. Thoibiga purnaga ihan hana Hauko Kuzu temple da chatli. Maru oina magi phazaraba bamboo forest adu yengingbagini. Hauko Kuzu temple asi bamboo forest asigi damakta maming yamna chatli. Purna camera lens singdo ningthizana sengdoklaga puraklabani. Thoibisu keba yaba keraduna lakle ngasidi. Photo phazaba pami haibagi ingitta. Makhoina leiriba Ryokan Inn adudagi 20 minutes muk khongna chatlaga lei mafam adu. Taxi amuk tongludrasu khongna chatlasi haina map yengduna lai. Temple changamdaida entry ticket kai. Paisa yambadi natte. Yamna minimum amount amada. Adudagi manung changlakle. Weekday oibagi. Midi kaya chinba oide. Khara-kharadi lagnari. Gate manung changbaga. Manhole yorakpada. Buddhagi statue ama leirami. Mayam lai khurumnabadu ubada. Purnaga thoibiga su khurumi. Adudagi left from the lai. Lambidi yamna phazai. Gate tagi lakpada su thengnarabani. Spring matamgi cherry blossom sing. Uwa hoba urum langba mafam oibana ingsu ingi. Asumna lakpaduna leaf adomda kangsi achauba ama khilamlibadu ure. Ina kupa had amagi makhada. Ngaihak leptuna yengbadu pukning yamna ingtharakpagum animaki thamoida phaurai. Thoibi tuminna hai. Aidi Buddhism jam ngauze. Maru oina som Japan China rom side ki Buddhism ase. Mafamdu mi wa ngangnarabasu khonjel kanna ngangnade.
Tapna tapna yamna ingna. Amana amada akaiba pinahandana. Laklibasingsu dress setpada yamna modest oina setle. Mafam dulaigi mafamni haibagi ikai khumnaba utladuna. Thoibisu adumakni. Bamboo forest aduda changakpadadi phajabana hek ngawi. Sangtrik sanglaba mapop chauraba wa mayamna wangna ikung kungna hobado. Madugi marakta khaiduna chatliba lambeldo. Purna photo kapa hawi. Thoibisu nakal amada amuk chenduna lep. Nakal amada amuk makhut tingthok. Makhal makhal. Phana kuina mafam aduda yengduna leiraba matung tea ceremony gi changlai. Tongana ticket kai entrance changlakpada tea service ki haiduna hanana changakpada kakhrabani. Coupon anidu pairaga counter da pisili. Aduga tea ani serve tawrai. Tea aduga loinana sweets chanaba ani amaga. Pham thariduda famduna taste tawi. Tea bowl du thangatuna sip amamam thaklaba matung purnana hanglai. Hawbro. Hawrira hawtrira khangde. Ado ai pambadi oide. Nangdi. Aide pami. Nangbudi weird oiba pot loinamak pami harakani. Adudi aina nang pami sisu weird oiba pot jingdoro. Kaino? Adumay khangai harakano haibani. When you say things like that out of nowhere, I'm thrown off guard, you know. I don't know how to react. Purna noklai. Thoibidi bisum sukladuna yengi. Masiraba nang pamise. Aina haipam kumpam ga khangdabase. Exactly. Kin thilakani adudi. Thoibia, nangi boyfriend lerakpra. Lere. Mangonda sa sumayna hekek phubra nangna. Aingonda phuba sumayna. Aina ga yam phubiraba daw na ngangi. Nangdine saurasu phui, nokninglasu phui, thawai nungaidrasu phui, haraurasu phui. Aduga ikairasu phuiba. Purnagi wadu taraga thoibi mana tawkhri mayamdu ningsinglai. Chummi. Ma purnada secha thaba yam kalli. Mayamdu ningsingluraga karisu khangsinadaba saduna tarakliba sam kharadu yepkhatlaga tumin laisilli. Chumdro. I khangdeba. I know your love language is hitting me. Khubak majaduna set. Chohe. Chohe dike. Chalo haro. Chakrage. Chakro. Chasi thaki. Asi haina family bado kitanga changsilaktuna phammi. You are annoying. Thank you. Ado annoying yoraklabadi thamoida changba horaklabani. Chohe. Ngaiku chasi thaki ge haibani. Thoibi mathanta makhutna mamai khumjillaga noi. Mana hek thengnarakpadagi purnasi sumainda tawduna talaklabani. Nongmata serious oiba udri. Ngaihak leita karan turan ngangbasina magi hainabi oirabago. Khalli. Mabu awaba masak khangdraba zatla. Magi punsi asi asumna nungairaga noklagada leiba jatla. Onthokna kalakhreda. Waridu sana anidu hainai. Akiraga harutoga yetpira roise. Room share tawbado ngarang dumaina tawbada akaiba leite. Mabani adum comfortable oi haibana chingba khara. Halakpada atopa koiba yaba mafam khara koi. Lunch show popular oiba restaurant ama thiraga chare. Numit chuppa ama adumna koiruraga halakpagi lambida nong haitharae. Makhoina leiriba hotel du yobadadi punglup luple anima. Room changduna ising asaba prepare tawi. Aduga amagi mathang ama iru thokle. Adumna warm water na iru khibaduna inglambadu kharadi sagadle. Dinner charaba matung fana kuina wari saduna le. Thoibi na hai. Thaina mamana iru baloirakanda aise. Chandon thenbiraga afternoon nap adum tohale. Class 1-2 karaba soiba. Mayam nei chau khai kesenai na yam chei. Luna tomanbagi. Hoi. Babadi masa khanghodre. Ado mamana di yam luna tawre. You are lucky. Sidi mama mapaloinagi wanida. Thoibigi wahaiduda purna tuminle khumlakte. Thoibi wa makha tarai.
ꯑꯩꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯐꯪꯂꯒ ꯆꯥꯎꯔꯛꯂꯕꯁꯨ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯈꯟꯖꯕ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯑꯣꯏꯔꯔꯣꯏꯗꯕ ꯗ꯭ꯔꯤꯝ ꯑꯣꯏꯈ꯭ꯔꯅꯤ. ꯀꯩꯅꯣ ꯍꯥꯏꯌꯨ. ꯕꯕꯥꯒ ꯃꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕꯗꯣ. ꯑꯗꯨꯒꯤ ꯃꯁꯛꯇꯨꯗꯤ ꯑꯩ ꯎꯒꯦ ꯐꯪꯉꯔꯣꯏ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ. ꯃꯦꯃꯣꯔꯤꯁ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯕꯁꯨ ꯃꯕꯥꯅꯤꯒꯤ ꯍꯦꯄꯤ ꯃꯣꯃꯦꯟꯠꯁ ꯈꯔꯗꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯅꯤꯡ. ꯃꯥꯃꯣ ꯍꯣꯏꯅ ꯑꯟꯇꯤ ꯍꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯏꯇꯩꯃꯒ ꯇꯥꯃꯣꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯍꯥꯏꯅ. ꯑꯗꯨꯕꯨ ꯑꯩ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ. ꯐꯪꯂꯔꯣꯏ. ꯊꯣꯏꯕꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯂꯤꯔꯨꯔꯒ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯄꯨꯔꯅꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯤꯕꯗꯨ. ꯉꯁꯤ ꯐꯥꯎꯗ ꯂꯣꯏꯅꯕꯗ ꯃꯥꯒꯤ ꯋꯥꯔꯤꯇ ꯂꯤꯗꯨꯅ ꯂꯥꯛꯏ. ꯃꯥꯅ ꯋꯥꯕꯒꯤ, ꯃꯃꯥ ꯃꯤꯁ ꯇꯧꯕꯒꯤ, ꯃꯦꯃꯣꯔꯤꯁ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯕꯒꯤ ꯃꯌꯥꯝ ꯑꯃ. ꯑꯗꯨꯕꯨ ꯄꯨꯔꯅꯒꯤꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ. ꯅꯣꯡꯃꯇ ꯄꯨꯊꯣꯛꯇꯨꯅ ꯂꯤꯗꯕꯒꯨꯝ ꯇꯧꯔꯤ. ꯃꯗꯨ ꯈꯜꯂꯛꯄꯗ ꯍꯥꯏꯔꯛꯏ. ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ. ꯀꯩꯕꯣ? ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯋꯥ. ꯍꯥꯏꯅꯕ ꯂꯩꯇꯦꯗ. ꯍꯥꯏꯖꯤꯟꯒꯅꯨ. ꯁꯦꯌꯔ ꯇꯧꯋꯣ. ꯄꯨꯔꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ. ꯊꯣꯏꯕꯤ, ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯕꯗ ꯑꯩꯒꯤ ꯋꯥꯔꯤꯅ ꯃꯔꯛ ꯊꯠꯂꯒ ꯀꯥꯟꯅꯗ꯭ꯔꯕ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯛꯄꯗꯣ ꯑꯩ ꯄꯥꯝꯗꯕꯒꯤꯅꯤ. ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯌꯥꯝ ꯈꯦꯠꯅꯩ. ꯑꯗꯨꯃꯥꯏꯅ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ? ꯅꯪꯅ ꯅꯪꯒꯤ ꯃꯃꯥꯒ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄꯒꯤ ꯋꯥ ꯍꯥꯏꯕꯗ ꯑꯩꯅ ꯌꯨ ꯑꯥꯔ ꯂꯛꯀꯤ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯅꯤ. I didn't get that kind of affection from my ima. ꯌꯥꯝꯕꯣꯡ, ꯍꯣꯏ, ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤꯗꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯏꯃꯥꯅ. ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯣꯇꯦꯜ ꯃꯤꯁ ꯑꯣꯏꯔꯕ ꯂꯥꯏꯐꯇꯣ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯃꯦꯃꯣꯔꯤꯁ ꯑꯃꯠꯇ ꯁꯥꯒꯠꯃꯤꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ. ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯔꯒ ꯁꯥꯎꯔꯒ ꯆꯤꯟꯇꯥ ꯇꯧꯔꯒ ꯂꯩꯕꯗꯨꯅ ꯑꯩꯒꯤ ꯃꯥꯒꯤ ꯃꯁꯛꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ. ꯀꯩꯅꯣ ꯃꯁꯤꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯗꯣꯔꯤꯁꯦ? ꯉꯁꯥꯏ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯔꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ. ꯋꯥꯈꯜ ꯑꯋꯥꯕ ꯌꯥꯝꯅ ꯈꯟꯖꯤꯜꯂꯝꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯥꯒꯠꯂꯨꯕ ꯃꯃꯤ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯛꯂꯤ. The brightest smile hides the saddest story ꯍꯥꯏꯕꯗꯣ ꯄꯨꯔꯅ ꯃꯁꯥꯃꯛ ꯑꯣꯏꯅ ꯊꯣꯛꯂꯔꯤ. ꯋꯥꯔꯤ ꯀꯌꯥꯅꯣ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯐꯨꯝꯂꯤꯕ. ꯊꯣꯏꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩ ꯇꯥꯒꯦ ꯂꯣꯏꯅꯃꯛ. ꯕꯣꯔꯗ ꯑꯣꯏꯔꯛꯂꯕꯗꯤ? ꯑꯣꯏꯔꯣꯏ. ꯑꯁꯦꯡꯕ? ꯑꯁꯦꯡꯕ. ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯔꯤꯁꯦ? ꯄꯥꯕꯨꯡꯅ ꯃꯔꯝ ꯑꯣꯏꯔꯒ. ꯄꯥꯕꯨꯡꯁꯨ ꯏꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯁꯐꯨꯜ ꯂꯥꯏꯐ ꯑꯃ ꯐꯪꯈꯤꯗꯦ. ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯅꯈꯤ. ꯃꯕꯥꯅꯤ ꯎꯕꯗ ꯑꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯖꯕꯁꯨ ꯊꯝꯈꯤꯗꯦ. ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅ ꯂꯩꯅꯕꯅꯤ. ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩ. ꯏꯕꯥꯅꯤꯁꯦ ꯆꯍꯤ ꯈꯔ ꯈꯦꯠꯅꯩ. ꯃꯥꯅ 6-7 ꯁꯨꯃꯥꯏꯅ ꯍꯜꯂꯤ. ꯏꯆꯦꯁꯦ ꯐꯪꯂꯕ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯈꯠꯅꯕ ꯁꯥꯎꯅꯕ ꯌꯥꯅꯔꯛꯇꯕ ꯑꯗꯨꯝ ꯍꯧꯔ ꯃꯥꯜꯂꯦ. ꯆꯦꯝꯁꯤꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯏꯃꯥꯁꯦ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯍꯟꯕ. ꯍꯜꯂꯛꯑꯣ ꯌꯥꯗꯕꯤ ꯂꯩꯊꯣꯛꯄꯒꯨꯝꯕ ꯇꯧꯔꯦꯅ ꯍꯥꯏ. ꯑꯗꯨꯝꯅ ꯆꯍꯤ 1.5 ꯁꯦꯄꯔꯦꯠ ꯂꯤꯚꯤꯡ ꯇꯧꯅꯔꯕ ꯃꯇꯨꯡ ꯑꯍꯜꯈꯩꯅ ꯅꯆꯥꯒꯤ ꯈꯜꯂꯒ ꯍꯟꯖꯤꯟꯅꯧ ꯍꯥꯏꯗꯅ ꯅꯝꯗꯨꯅ ꯏꯃꯥꯁꯦ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯊꯤꯟꯕꯅꯦꯅ ꯍꯥꯏ ꯋꯥꯔꯤꯗ. ꯄꯨꯔꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯦꯀꯦꯟ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩ. ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯡꯗꯣꯛꯄꯗ ꯌꯥꯝꯅ ꯁꯇ꯭ꯔꯒꯜ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯔꯗꯨꯅ ꯀꯣꯟꯅꯊꯪꯗ ꯐꯣꯡꯗꯣꯔꯛꯏ ꯇꯞꯅ. ꯍꯦꯛ ꯍꯟꯖꯤꯟꯕꯒ ꯑꯩꯁꯦ ꯌꯥꯎꯔꯛꯄꯅꯦ. ꯑꯩꯅ ꯆꯍꯤ 6-7 ꯑꯗꯨꯋꯥꯏ ꯁꯨꯕ ꯃꯇꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯏꯃꯥꯅ ꯀꯞꯂꯒ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩ. ꯅꯄꯥ ꯃꯅꯥꯛ ꯆꯠꯈ꯭ꯔꯣ. ꯅꯄꯥꯒ ꯂꯩꯔꯨꯆꯣ. ꯅꯪꯗꯤ ꯅꯄꯥꯅ ꯅꯝꯐꯨꯗ ꯌꯥꯎꯍꯟꯕ ꯑꯉꯥꯡ. ꯂꯧꯕ ꯂꯥꯛꯂꯤꯉꯩꯁꯤꯗ ꯆꯠꯈ꯭ꯔꯣ. See how dirty my life is, ꯊꯣꯏꯕꯤ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯌꯥꯝꯕꯣꯡ. ꯊꯣꯏꯕꯤ ꯄꯨꯔꯅꯗ ꯇꯇꯨ ꯇꯇꯨ ꯌꯦꯡꯉꯤ. ꯄꯨꯔꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯄꯥꯕꯨꯡꯁꯦ ꯅꯨꯄꯤ ꯑꯃ ꯊꯤ. ꯑꯩꯅ ꯆꯍꯤ 3 ꯑꯗꯨꯋꯥꯏ ꯍꯥꯏꯔꯛꯄꯗꯅꯦ ꯍꯥꯏ.
Magi posting mafamda ahal khaina sillaga ima tombi ama thamlaba. Ahal khaidusu imaga pabunga gi lan se khangba ngamaktraba oibajat. Ai yauraba matung phawba dum khatnaba launaba tongan leinaba sina mabani gi punsi oibaduda yararoi khaladun. Ima su magi inkhol ama leiraga tongana leir. Ai se adudagi munaba hore. Munaba duda khangba ngamaktabagini. Ima na ingonda chatkhro na kaplaga amuk nganglakliba se. Adubu tasengna chathaningbra harasu pabung lakpadadi aibu thonglonduna thame. Imaga dum leibra adudi. Leite. Pabung na magi manakta amuk pui. Ima na amuk lauba lai. Sumaina aigi yum haibasi mama pamarang khangdana leir. Aigi yum haibasi karamba mafam oidoino khanglakte. Kona thangda divorce ta we legal. Aigi custody se pabung na phang. Adubu imana kanna narakpadagi pabung so ai puba ngamdradana adum imagi nakta leihal. Marak dalai. Festival gumba thoakanda acha thak mayam puraga firol mayam ama leiraga. Adubu imana pakhatuna thonglon sale. Jemsidi nongmata adum na tawkhide. Pabung na ay unaba phangaktabagi mafam atay da lakpa hori. School da laaga unaba. Ay na tuition jatpada thatuna unaba. Sumaina. Ay unaba khuding ay gikokta nan thabido na dumay. Ningthem. Pabung na nachil no pwagi ka saado na thami ko. Ija singbudi yam nungshi ko, naaganu ko, lairik ka na pao ko. Pabung giningthem haidana mapitana. Asi haina purna su mapita haurai. Khudakta fat taithoi. Aduga khonjel adu khitang nikna makha tarai. Kanamta I blame taude thoibe. Ima sulandi, pabung sulandi. Ima ton sulandi. Moigi life tuna aduk thiba mafam amada changsilubagi WakhaL. Karigumba imaga pabunga yanaraktabada irai laina khainaramlabadi asi yoramdabase. Divorce na ending piramtre. Divorce ki matong tungan kyan tana leina tawbado amana ama thadoknaba ngamdraduna kayada thikraba punsi masagatkibano yang. Married life se ay makoy ubada kiba po eh. Nungshiba haibasisu side ani thokna lera. Imadi adum yamna wana punsido loiba phao. Masana semjabani. Imaton di mabuk phabra. Phay. Madi maral ilay tana pabunga imaga gi mesh aduda chingsilaga yawhanbani mayam. Khwaidagi hard oribasisu imaton. Mani yam hotnei. Aigi imado themnab. Pabung su tapthanab. Angang kay punsinab. Adubu anidu na muknabada loina ariyamba tay. Yade. Imaton gisu macha laibra. Ahum lay. Nupani, nupiyam. Yambongi makhangakta. Ahoy. Yam jahi khetnabadi natre. Aina ahum mukhalamgadra sumaina. Udoy sana kawi nupa ahalduna. Yay maduna raspberry sana. Aduga iton bi ichalduna nisi sana. Loina nungsi, ichali nausingsu. O aina kiba malay. Hayo. Life se makoy sumna tawraklabati haibam. Tawreda. Adumay hayno. Responsibility lobasuki. Khangde. Ay se future gi waso khaningde. Adum akiba masagalakpasina hekdahal. Ay gi life sina sumain dawdana mi mabu chingsilabadi wahalabadi hain. Adubu thoibe. Nanga thengnabase ay nga etasing. Siguma insecurities mayamna
nang ubaga mangliba karigino. Yambong, aigi akiba pumba nangi minok amana loina chamthoktuna manghankiba ko. Masimakna irai laina nangonda naksinba ngamhali. Believe me. Aina nangonda thamliba attachment se kanagi mafamda thamkidri. Ngasi wari liriba sisu kanagi mafamda likidri. Asingba. Asingba. What are we, Yambong? Purna thoibida munna yenglai. Sanariba wari aduga, leinariba anakpa distance aduga, hena comfort makhal ama pamlakpagum. Changsinduna thoibigi lengbanda tapna nga thare, aduga mamit uishinduna tuminle. Thoibisu purnagi makokta tapna nanbire. Thoibi. Shall we do it? What? That thing. Thoibi famlambadagi khangchong thoi, aduga purnada yengle. Miholdula wailem phuda pokhaida wa makhai chongkhatle. Khazai ani duso ngaksa ngangsinkre. Makhotna makhazai nama paishinduna khonjel piktru piksin na hairei. Why are you asking me that directly? Yambong, ask. Then how do I ask you? Seriously? I don't know. I don't know either. So I'm choosing the direct way. You are shameless. I'm sorry, but please allow me to be shameless tonight. Will you? I don't know. I have to ask for your consent first. I don't know. Sorry, but you are above 18, right? Before anything, let me check your ID first. Do I look below 18? You idiot! Really? Yambong! Sono! Nonganbada purna sour toba luiraduna thoklei. Aduga tumliba thoibigi manakta changlei. Thoibi hogatuna lerambaduda morning wish tawi. Adubu thoibi khumlamdabida phaisup manung changsinkre. Phaisup manungdagi wa nganglei. Go away! It's embarrassing. Purna noklei. Aduga, drink this. The embarrassed feeling will fly off. Asi haina coffee asaba cup adu floor mathaktuda thami. Adubu thoibi pakna thoklakte. Adumna sum tawradi yararoi. Awkward hena oina khrani khaladuna purna changsilaklaga blanket adu tapna chingi. Yambong, tauno. Thoglu oba. Nghagleraga. Yade adu. Coffee ingdori. Ingsano. Akira na kaura ani wani nghagleraga. Adudi nang thokro. I thantumin hogat kiba. Kaigino. Ithan hogat kiba. Blanket adu chingnabada thoibi makok khumjilambadudi nantharakle. Adubu purna bhap laktuna chap leplaga hangi. Is it your first time? Thoibi nakaldagi mon ama khangpai pairaga thomlai. Purna su prap. Floor aduda khuru kulladuna thoibi da khurume. Sorry. I will take full responsibility. I promise. Ngarang the future kizai hairamba nupado. Responsibility loba kizai haina pendaba mayam phongdoklamba nupado. Kaya thuna khuru kullaga punsi chuppagi wasak sakliba. Thoibi tawribadu uraga makok leimaida sojillaga pakthariba nupado uraga nokninglei. Nokningbadu khangjinduna tumin hairei. Yar, nasaktuga. Evening da Kamakuragi evening amada thoibi wine taste tawningi haibagi purna na pubi. Anidu restaurant amada dinner tawraga halakpada thoibi khitang tipsy oiraduna nok tuna footpath aduda chenba horei. Purna su tusilani haiduna nakyeta changa aga ngaknaba hotnei adubu yade. Purna na hai. Bunny olak tori. Yes, I'm a mama bunny. Mama bunny, please take care of yourself. Don't run. Please take care of me, Papa cat.
Asi hairamlaga Thoibi footpath aduda hop tawi bani amago. Purna su changsilaktuna Thoibigi sling bag adu lauraga phaina yansili mangonda. Aduga Thoibibu pharaga pamkhatli. Mangda angang macha ama pambagi mawongda. Thoibi so Purnagi makokta kolli makhongna su kotsilai. Aduga adumna lambida chatpa horakpada Thoibina hai. Please take care of me, Papa Cat. I will. Promise me. I promise. I'll take care of you. Kayam kuina. Nang nahari makai. Punsi sima. If you say so. Punsi sima.